Kangli Pautang Buming Tabi Sing Taram na Oksabugoloina na Ikokno na Kurumzari, Nasigi Ayuk to Pongkiva Pausi Singda Impom Uiva Maruiva Paukra update Tozari Ahanbada. Kukitaba Mapam Singda total shutdown Chataki Vidagi State Asidagi Mapalam da Chatkadaba passenger Puba Amadi Pochai Puba Gari Sing, Chatpada Kudong Chadaba Chauna Mayok Nare Hari, Miamgi Yapanapa Paikalakpa Thorambu, Thoi Usitaba Mawonda, State Asi Powder Chatliba National Property or Iba National Highway Sing Yauna, Maru Oiba Lambi Sing that Miamna Ningtina Chatokrasin Yanaba. Paikalakpa Khongthangda ayat apan pirubadagi security force na lokalakpa thabakta miyoi ama laikidaba amadi miyoi kharana asok apan yaukiba adubu yaningde haiduna Kukigi Civil Society Organization SCS O Sing Amadi Mahirui Lupsingna Matam Kaktana total shutdown gi khongjang changsin ba hokre Churachandpur Kangpopi Technopal yauna Kuki Singna Khundaba state asigi mapam singda chathariba matam kaktaba total shutdown na maram oiduna state asidagi mapalamda chatkidawa passenger puba amadi pochai puba gari sing chathok chachin tobda khudong chadaba mayok nare hari masigi mathakta Kuki Singna Khundaba Mapam Singda, Miamna Satok Chasin Tobada Achoba Apanba Amasu Oiri, Matam Kaktaba shutdown maram Oiduna, Kuki Singna Khundaba Mapam Singda, Mahi Loisang Sing, Thong Lonaki, Kaitil Kanaki de Lambida Gari Jatpuki Chang Yamna Hantaki, Maru Oina, Ngarang Kuki Singna Kangpopi District Junction Kiba Khongjang Singda, Lambida Nungzau Sing, Yauna Uwakaya Pachinduna, Lambida Pajinduna. Chatpada athingba pikiba aduna maram oiraga ngasisu makhatana National Highway anida chathok chasin tobada chauna kudong chadaba mayoknaki adum oinamak matam kaktaba shutdown gi khongjang changsilliba asida hojik phawbagi oina pamdaba tawdok sing thokpagi pawdi leitri security force ki maikei degisu pamdaba thawong sing thoktanaba akanba thabak thorang sing lokali nakal amaronda shutdown asina ITLF KSO General Headquarter Kotu HAS ZSP GSO Churachandpur Amadi MSO Churachandpur gi Maikei degisu shutdown asi sagotkani haina tongan na thadorok pachirol singna phongdorokli loinana Churachandpur district tasu total shutdown gi khongjang changsinba hokre Makha tarakpa atopa pauda more border town da su Kuki Jo Council na kokiba total shutdown na maram oiduna khuntak lansi kre hairi Indo Myanmar border town more da total shutdown chathaba haukibaga loinana Kuki Jo Council na kokiba shutdown asina maram oiraga Indo Myanmar town more khuntak lansi baga chap manakre lambi da mi amata chanakide Kuki Jo Council na chatharakliba shutdown gi khongchan asi tha asigi ahanba numita Delhi da Ministry of Home Affairs na Manipur da Santi Hanjilaknaba Kaukiba High Level Security Meeting aduda Union Home Minister Amit Shah na pikiba directive sing adugi manungda ahanba oina March Nepal dagi Manipur da highway lairiba sing asida lambi chathok chasin tobada community khudingmakna free oina chatpa yanaba escort piduna bus service ki kuthang ngarang Bir Tikendrajit International Airport Imphal dagi hawdoktuna Imphal to Churachandpur amadi Imphal to Senapati bus service hawdokkiba adubu yamna kanna yaningdaba phongdoktuna more border town dasu total shutdown gi khongjang changsinkhibani ngarang miyoi amata yaudana Churachandpur phawba chattuna mai pakna halakpaga loinana Mitei ani yauna Senapati phawba chatkiba bus service Kangpokpi gi miyamna lambida thingbada natana Kaithel Manbidagi hena lansinba ngamdana MST bus adu akai atoi khara thoklaga Imphal tamna halakibani Amit Shah gi yathang matung inna ngarang pangthokiba free movement gi ahanba lengaki trial da Kangpokpi gi gamki phai amadi Kaithel Manbida security force amadi Kuki gi masing yamlaba protesters singna khut thoknakiba aduda Kuki Jogi miyoi sing ama laikidabaga loinana miyoi yangai henbana asok apan nangki thodok adubu yaningdaba phongdoktuna Kuki Jo Council Kuki Taba Mapam Singda shutdown lauthokibaga matung inna ngarang ayuk anganbadagi Technopal Morena Singba Mapam Singda shutdown chathakibani Imphal amadi Kaithel Manbi Thong amata hangnakide Kuki nupi nupa kaya tholaktuna lambi thingbagi khongjang changsinki loinana lambi da phamjinduna laiki pamdaba thodok thoktanaba more police ki kangmuna akanba ngak senbagi thabak lokhatki Makha tarakpa pauda Kuki militant singna CRPF ta nomai kapsilakre hairi Phagakchau Ikhai police station gi manung chanba Torbung Gobindpur da laiba G71 battalion CRPF ta ngarang numitang pung 13 minute yankhairom taba matamda Kuki militant singna nomai kapsinduna attack chatharakre hairi pawse sina phangwa pawgi matung inna
Torbung Gobindpur Christopher School Lairiba CRPF Battalion da Kuki Kulai Paibasingna Kundaba Ti Munjang Amadi Lainomdagi Nomai Ron Kunrom Hena Kapsilaktuna Etek Chatara Kibani Haidi Kuki Militant Singna Nomai Kapsilakpa Aduda Nakal Animakta Minute Kun Hena Kut Hanaduna Nomai Kamaki Haidi Maduda Kuki Militant Singna Pompi Bom Ahum Kapsilakpagi Manungda Ama Pokaiki Anina Pokaiki de Haidi Taudo Aduda Aso Apan Amadi Asiana Paudi Laidre เธอยิงใต้ป่อเลี้ยงเนี่ยอันตุ้มไม่ได้ร้านเนี่ยน้ำกันนะ Makha tarpada minna uba khara miyamda khanganningbagi mayaina viral ohenbadagi punsi manglam gadore haina Dr. Mohona phongdorakli National Highway da free movement chana halagani haiba Home Minister Amit Shah gi warep da thajaba thamluba thawai manglam gadore Union Home Minister na free movement chala lagani lauthok laga ROP tabagi mamidi taramdre Amit Shah gi free movement in National Highway after Sweeting Mahaki Warep Kuki Militant Singna Tugaikre Maira Paibi Singi Ngayaki Asawa Karana Lo Ngakuna Chaliba Citizen Amagi Photo Viral Ohelakpadagi Punsi Mangi Toromle Haina MST gi Bus Passenger Rimski Retire MS Dr. Mayang Lambam Mohena Pendaba Phongdorali Tha Asigi Nepal gi Impal dagi Senapati Phawbagi Khongchata MST Bus Passenger Oikiba Uripok Asom Lekai dagi Yurimbam Langam Amadi Dr. Yanglem Mohona Thengnarapa Kudong Thiba Singi Matangda Ngasi Manipur Press Club da Pangthokiba Paugi Mifam Amada Dr. Mohona Makhatana Hai Foxna Sinkiba Peace Rally Adu DC Amadi Security Police Singna Ayaba Piraga Chatkadoribani Khanna Rally Adu Saru Yanaba Honaki Adubu Permission Yaudana Rally Chatnaba Honaba Asi Kudong Chadaba Thokpa Yai Khalaga MST gi Basta Senapati Phawba Chatuna National Highway da free movement Lairabra Haibasi Yangthokningba Chatki Khongchat Adu Sekmai Bazar Yorapada Security Force ki Maikei dagi Casper da Tonglak Nava Khanghalaki Maduda Sekmai gi Mera Paibi Singna Miyoi Anikak Kari Maramgi Casper da Puri Bano Chatlabadi Makhuisu Chatkani Haibagi Wathok Thoki Masigi Matung Kangla Tombi Yorapada Lairamba Mera Paibi Singi Maraktagi Nupi Amana Casper da Changduna Photo Namhoraga Viral Oiraki Viral Aduna Maram Oiraga Casper da Maitei Ani Yaure Khangkibadagi Kaithel Manbi Amadi Gamki Phaida Kuki Singi Akanba Attack Chatharakibani Irangasi Laksinnaba Security Force ki Maikei dagi State Grenade Live Bullet Tear Gas Selna Singba Kaya Pung Amarom Hena Kapki Irang Adu Nemthadri Phawba 77 Champai Company da Changjapom Loduna Laiki Numidang Pung Taruk Lom Tarakpada Assam Rifles ki Major Amana Lusingduna Convoy 50 Laktuna Aikoi Anibu Rescue Tobiraga Imphal da Numidang Pung Tara Tarakpada Yorokibani Mahangna Makhatana Hai State Asigi Administration Pariba Governor DGP Security Advisor Chief Secretary Manipur Amatan Nattabana Ground Reality Khangba Wali Ngarangdagi Free Movement Lehelagani Hairaga Venerable Oiba Mafam Singda ROP Tahandaba Intelligence Watpagi Mami Taba Kuki Nupi Singbu Laksinba Ngamdabana Singba Lairiba Tongan Lalulup Singi Marakta Fox ki Rally Adu Chalamba Tarabadi Asi Ana Asok Apan Soidana Yamna ka hena langnamgani loinana tha kunithoigi matungda National Highway da lamdam asigi miyoi ama oina police ki mateng logduna Casper da tongduna chatluwa aduda khantha haudaba ngaihaki asawna miyoi anigi punsi manglomgadore haibasi para oina tamhanjaningi manung thitna khangdana ngaihaki social media da lana sandokpa asi toklasi haina mahaki maikei degisu makhatana appeal tawraki nupimsa mamawna hamare taka khalaga Casper की ठोंगना उसे देगी मोबाइल में आई फोटो से नम ठोक रहा माना मैंने वायरल हुआ है ठोक रहे को कोई की इस्टासिंग मेरे पाइबी सिंग की वखन लोंडो मैंने अदू वायरल हुआ है का ये लाइफ पे डेंजर रिस्क हुई दिशा में अदू खलाउ दबरा कुकी ना बीते वंडा एक टोंगलो आउटकम दो फोर्स की इमाय बेन हिंगनाउ सिचलम तारावा heavy casualty thokani Makatarapa Pauda Fox ki President Oina Thau Puramba T.H. Manihar President Pamdagi Thadokre Hari
Federation of Civil Society Organization Fox Manipur gi President oina thau puriba TS Manihar Fox ki President phamdagi ngarang dagi pothajare haina masamakna khuyek piduna press ta thadorok pachirol amana khangalagli press ta thadorok pachirol asina hai TS Manihar na Fox ki President phamdagi thadorok pagi maramni haina khangalagli badi ngarang Fox na sinduna peace rally haibadi santi gi paujil puba khongchat Imphal dagi Senapati phawba chatkadaba khongchat adu panthung yoba ngamkhidaba amadi idea of Manipur gi wakhallonda thajaduna Manipurda khundariba yellow phurup khudingmakpu punna chakhotminanaba punna hingminaba haibagi wakhallonda mangjil thana thabak tawjariba TS Manihar Fox ki President ayhakna peace rally asibu ayat apan piriba security force singa akanba mongda khatnaruba amadi rally adu makha tana Thingjilakpagi khoirang khoisaunari ngai matamda social media kharada thagalakpa post amada Manipur asi maitai amadi nagagi lamni haiduna asaubana maram oiraga atopa yellow phurup singi particularly khanghaudaba amadi maitai pangal haina khanghaudabana maram oiraga maitai pangal ichin inaw singi maraktagi tongan ba nungai taba wafam kaya thoklakpana maram oiraga isana moral responsible logjaraga ngasidagi Fox ki president gi phamdagi pothajare hairakibani chirol asina makhatan hai adubu Fox ki president oibadagi pothajarabasu leibaki thabak thoramsing maru oina peaceful coexistence among the ethnic community of Manipur Santi puraknaba thabak thoram khudingda angamba mateng pangkhigani hainasu Manihar masamakna khuyek piduna thadorokpa chirol aduna palli makhatarappa pauda Ukhrul gi Poi village ta gari accident da mioi mari sire taruk hena sokre Ukhrul district ki Singai police station gi manung channa Poi village ki lambi da ngarang nungtil pung 12 makhai rom taba matamda Mahindra pickup gari ama lokha da onthabagi thokdokta mioi mari sire mioi taruk hena chauna asok apan nangle hari laibak thiba thokdok adu gari asi control toba ngamdabadagi arupa lokta tasin kibani gari aduda mioi tara tongkibagi manungda driver yauna passenger mari kudakta thokdok thokomda laikidre taruk amana asok apan nangkhare laikidraba mioi mari Poi Baptist Church Women Society gi chairperson Martha Alungnau Church ki secretary Yureison Nirayai amadi core member Pisnau Rising amadi gari adugi driver Majanthai Malukso Kowi hairi aduga sokloba miyosing aduna Chaganghau Kachang Chonreison Maluk Ngachangun Ronra Chinhangam Bliti Kamai Simra amadi Ngayanlei Sangsang Kowi makhoi tarumak manak nakpa hospital singda pukatna duna laikatnari hairi thodok adugi pau manak nakpada leiba Assam Rifles ki kangmuna phangbadagi khudakta thodok thokpamda changsinduna asokpa mioi taruk adu rescue tawki aduga asiba hakchang mari adusu lokhadagi pukhalaki mioi sing kannabagi thabak asi headquarter inspector general Assam Rifle South na achoba thodang lokhi hairi